Manipurda thokliba irang asi maikei anigi marakta Warisanaba matamdada santi hanjilakpa ngamgani haina Union Minister Kiren Rijiju na phongtokre. Maitai amadi kuki furup anigi marakta thokliba kanglupki irang asigi horokpham ase Maitai bu scheduled tribe status ta changbaga mari leinana High Court of Manipur na recommendation thanaba khangankhiba order adudagi helakhibani haina maral sikhe. Maangna hai hauzik Manipurda thokliba irang asi BJP na luchingliba lengak asigi mayokta nate Maitai amadi kuki anigi maraktane kanagumba miyoi singna Manipurda santi hanjilakpagi apamba leibade Manipurda chatuna Maitai amadi kuki anida khulai paibana warusil oiba yaroi aduna khulai paidanaba haibiyu hairaduna santi gi Warisanaba khaktana mafam aduda tangdu leitaba amuk hanna purakpa ngamgani haina PTI da pikiba interview amada phongdokhe. Mahangna hai lengak asina Manipurda santi hanjilaknaba honari amadi Prime Minister Modi nasu Parliament amadi Red Fort punkiba miyamda santi gidamak paujal pikhibane chahi asigi Independence Day gi warol pibadasu Manipur gidamak Bharat pumbana lepli haina appeal tawkiba laikhrabane haina phongdokhe.